Kuki militant singna Ukhru lambi ki molomda passenger bus check tawduna aki tujungba pikhibagi thawdoktuna Ukhrul da chauna tension leire. Ngarang ayu pung 8 makhairom taba matamda Imphal Ukhrul lambi gi molnom khulmayada combat dress setpa afaba makhalgi khulaising paiba Kuki militant singna passenger bus amabu khamduna manungda kakhallaga miyambu check tawduna aki tujungba pikhibagi tawdok Naga CSO singna akan mamongda condemn tawragli loinana tawdok aduna maram oiraga Ukhrul chauna tension leire hairi. Foothill Naga Coordinating Committee amasung Sagolmang Area Naga Student Association anigi maikedagi bus adu Ukhrul Central Division gi manung chana leiba Tangkhul Naga Village ama oiriba Sana Kaithel dagi Ukhrul tamna chatkibani adubu ayupung 8 makhairom taba matamda Ukhrul lambigi sarukta Kuki khulama oina leiriba molnom khul mapada Kuki militant sing aduna gari adubu khamlaba matungda kakhatuna freaking tawba yauna passenger sing aduna pairamba mobile phone sing chu sis tawsinduna check tawki amasung black fire tawduna aki tujungba pokhanbagi thawdo kaya chathakiba adu akan mamongda condemn tawi thawong ase Naga miyamgi security amasung dignity bu ikaiba pibani thawdo asiga mari leinaba singi maikedagi Naga singda apology tawdriba phawba amasung makoina chathakiba thawdoksing adugi matangda mayek sengna khangandaba tarabadi madugi sapchaba counter measure sing lokhatkani Naga miyamna Naga singi pari purigi oiba lam maning tamba amasung dignity gi wafamda kaidongaida su compromise tawroi amasung khangduna leithokloi haiki. Kuki militant singna Naga singda khatnaba hawbagi thawdok asina afaba mahai karisu puragloi thawdok asigi matangda Kuki leadership amasung makoigi arm group singna gather singna chathariba ka henba thawong sing thingduna amaga nungsi janana santi oina leminanaba honagadabani Kuki militant singna chathakiba yamna chawkhataba amasung aina yadaba thawong sing adu mari leinaba authorities singi maikedagi chapchaba action lokhatuna Sana Kaithel Imphal route asida chatok chajin tawriba sing asi asoi angam thokhandanaba honagadabani asigumba thawong asi makhatana chatharakpa tarabadi Naga singi security amasung dignity gi damakta chapchana thengnagani hairi. Trade embargo hawkhre garidagi pot chei chingthakre. Indo-Myanmar border rangamkhai sambal khaba amasung free movement regime lauthokkibagi mayokta United Naga Council na lauthokkiba matungina trade embargo hawkiba ahingdagi hawkhre. Masing yamlaba volunteer singna phongna thoraktuna Senapati district ki taphauda Imphal yaunaba lakpa makhal khudimaki gari sing check tawba aduda lalol itiki haiba polam makhoina singtharaga leimaida thadabagi video footage social media da viral oiraki maduda sunatana life saving drug amasung angang singi sinjak sing makhoina phajilaga thamkibana state asigi capital da polam singa si fangdabagi awaba mayoknarakpa yai hairi maraga sida Nagana namna taba district ataida su trade embargo chathanaba thorang lokhatpa hawkhre masigi sumathakta trade embargo chathakiba volunteer singbu pukning thawatuna national highway gi miyamda leplaga rabu jisu thawnibagi video footage viral oirakre. UNC gi meeting makhada chathariba Naga People's Movement gi district monitoring cell na tongan ba checkpoint singda mathau tawgadaba miyoi singi ming lauthokre. Lamkang khunau checkpoint ki oina ngasi Chandel Naga civil body khudimaki volunteer amama mathau tawhanki September 10 da Lamkang tribe ki volunteer manga September 13 da Maring tribe ki volunteer manga September 12 da Moyon tribe ki volunteer manga September 13 da Chothe tribe ki volunteer manga September 13 da Tarau tribe ki volunteer manga September 15 da Monchang tribe ki volunteer manga September 13 da Aimol tribe ki volunteer manga September 13 da Tangkhul tribe ki volunteer manga amasung September 19 da na Kom amadi Khoibu tribe ki volunteer manga checkpoint achida mathau tawgani hairi. Sulam area checkpoint da mathau tawgadaba singdi ANTA LNKK amasung Sulam Area State Association ni Chipkarong Area Checkpoint mathau tawgadaba singna district monitoring cell gi meeting makhada ANTA gi volunteer sing ni hairi. Nepal Mei Hwkhre Prime Minister Oli Pham Thadokkhre khoisaunaba miyamna Nepal gi Parliament Prime Minister yauna Minister singi mayu mei thakre.
Nepal da laingang social media for portal kudimak thinjin kibagi mayukta miyam akan mamong da khongdang changchilakpadagi Prime Minister KP Sharma Oli Pham Thadokkhre report amagi matung ina lebak adugi Army Chief General Ashok Raj se Sikdel na Prime Minister Pham Thadoknaba khangan kibaga loinana administration paisinaba thorang lokhatkre hairi Sedak sida Kathmandu Airport da flight kudima cancel tawkibaga loinana airport ki thabak thoram pumna maglepkhre Nepal da thorak diba political crisis azi loisin nahanbagi pandamda KP Sharma Oli na ngasi ayu all party meeting kauduna warriorsen puraknabagi matangda khanaki adubu masing yamlaba protesters tingna akan mamongda khongdang changchilakpaga loinana Kathmandu da leiba Nepal gi Congress party ki office Prime Minister gi mayum President Ramchandra Paudel gi residence Parliament amadi Supreme Court na singba may thaki. Chairak sida New Delhi da akhanana warol amathokuna Nepal da lairiba Indian pumna magmikup na humsing na lainaba amasung Nepali authorities singna pirakpa guidelines singak na chatnaba khangan ki report amagi matung ina Prime Minister Oli amasung atay Minister Singh asoyangam yaudana atopa lebak amada sen kinabagi matang da army gi mating ni ki hairi. India Today gi report na hai Olina masala yang nabagi mingda Kathmandu dagi Dubai da chatnaba thorang tawki laingak paibada yauriba atay Minister Singh su army na masa gi mayumdagi airport phawba purakki Minister Singh hondo honjin tawbada helicopter manga sizinaki hairi leibaki mafam sinba thungna curfew gi athingba thamduna miyangi ihau laksinaba honarabasu miyamna akan mamongda khongdang changchilakpaga loinana laingaki ayamba Loisang sing may thaba haurakibani social media portal tingkibagi mayokta haurakdiba miyangi ihau laksinaba no may kapagi thawdokta haudik pawagi oina miyoy kunlom hena sikre haina KP Sharma Oli gi laingang na social media portal gi thingjinbagi mathakta shakti lana sizinaduna senja thumjagi thawong paksana chathai haibagi mayokta miyamna akan mamongda khongdang changchilakibani miyangi ihau laksinaba Kathmandu Lalitpur Kochi province Birganj amadi Makwan Purna Singba mafam kayada curfew gi athingba thamjilakpadagi khongjang changchiliba miyam amasung security forces ki marakta akan mamongda khuthongna rakhi miyamna capital city Kathmandu da khongjang changchilambadagi henduraktuna communication minister Prithvi Suba Gurungi mayum mai thaki baga loinana deputy prime minister Bisu Paudel Nepal Rashtriya Bank ki governor Biswa Paudel amadi hanagi home minister Ramesh Lekhak ki mayumda su miyamna attack tawrakhi masing yamlaba miyamna hanagi prime minister Sel Bahadur Diuba amadi opposition leader Puspa Kamal Dahal gi mayumda su attack chathanaba honaki Indiana houding Nepal da oiragiba phibam asi kumna yengsinbaga loinana sahi nauriba naha kaya khongjang changchinbada leikidabagi matangda awaba phongdoki loinana miyamna su yariba makai khongpham hanjinduna ingtaba phibam hanjilaknaba appeal tawki Ministry of External Affairs na Nepal da leiriba India masapumna magmi kumna homsingna leinaba khanganki ngai haki tungda VP kanana oiragani haiba khanglagani India gi anauba Vice President khanabagi mikhal pangthokpa loikre haudi vote masing yamna thiriba maramna ngaihaki tungda lebak asigi Vice President kanana oiragani haiba khangba ngamlagani mikhal asida BJP lustingba National Democratic Alliance na Maharashtra gi Governor BC Radhakrishna bu mirep oina thadokli aduga Congress na lustingba India bloc kina Supreme Court gi hanagi Judge B Sudarshan Reddy na oidi handaki mikhal asida opposition na mai paktragadi Vice President ki mikhal da vote masing khwaidagi yamna phangbagi record thamgadawri Rajya Sabha gi Secretary PC Modi na returning officer oiba president khanbagi mikhal asigi damak Parliament House ki room number F101 da ngasi ayupung 10 dagi nungthil pung mga fawba vote thadanaki mapung oina yengbada NDA gi mirep oiriba Maharashtra gi Governor CP Radhakrishnan na opposition gi mirep oiriba Supreme Court ki hanagi Judge B Sudarshan Reddy maithiba piba yabagi phibamda leire karigumba Rajya Sabha amasung Lok Sabha gi member pumnamag vote piba tarabadi ruling party gi mirep oiriba CP Radhakrishnan na vote chamri ga kunthra mapan phanglaga opposition gi mirep B Sudarshan Reddy na vote chahunga kunmari phangba yai haina panari haudik phawbagi oina BJP gi MP taret BRS gi MP mari loinana
Akali Dal, ZPM amasung BOTTP gi MP amamam amasung Independence MP ahumna karamba milepta vote pigadagi haiba mayek sengna lauthorakpa leitri. Hodi parliament ki house anida sit taret hangduna leiriba maramna apunba voter masing satet ka marpumathoini lengak paiba NDA amasung India block ki MP singna taba tongan party khara amasung Independence ki yauna MP taranipa na karamba milepta vote pikibagi haiba khangdri.